aduna mama mapasing yana hanbade mama mapa waikra koida Kristabu khangnaba maram khudingmaksing aduda angangsing adubu tambiyo aduga takpiyo adugi onatane badu susudo tawbigano Kristabu khangnaba maramsing thingjenbigano adubu Kristabu khanggadaba hiram khudingmaksing thiraga makhoibu tambiyo family devotion sing changlan naina tawbiyo Isorgi matangda wari sing sabiyo chak chaba matamda aduga tumamdai matamsinde Kristagi matangda wari sing tambiyo Kristana tawbiyo ababa thabaksing aduga matangda wari sabiyo Church ta pun matam sing Bible study sing prayer meeting sing nomazing loinamak pupirao thamba tawbiramgano Makoina so wa pau tahan bi na koina khangera khangoi sandoi be sorgi wahai sigi mapan angangsing sigi punste sorgi thawai aran gum gi debak subiri nomizing khudingi papi singu papi pung hongna ba kauba matam da haiba makau bi do isor na season bi angangsing sigi punsi dasu aduna thamba to biramunu yumda pubiro se makoi bi nungsibi aduga makoi gi damak da chambi makoi mathau taba sing adu pibi aduga makoina Kristabu khawrang ba adu thadat ka do maong da makoi bi sawan bi Makoigi mamang hingba punsi aduda aikoigi checksindaba aduga wakal kandaba punsi mahing aduna makoina Kristabu khawrang bud lephan gi boiba tagida aikoi kiningai ni adu mai oi bigana aduga ningsingbi Kristana mahamasda usu ukhaba adugumna macha sing aduna Kristabu khangnaba gi damak honna bagi damak matam machet amata pidaba mama mapa singi mathakta Kristana sawe kari kari tawe tuition gi mathang de tuition coaching gi mathang de coaching adudagi de mo lirik te to mi han oyu Bible di kona parsi mi han oyu church di kona karse adudagi de isor thawul tawul hek ta mayam yomjal laga thamaga angangsing aduna Esorbu thina ba matam machet am phokpi da mama mapa sing gi mathak te isor na Christian sawe adugu to angangsing aduna Kristabu thina ba awokpa matam nungti gi